Lakhipur online na puthok saba June gi tang tara irai numit ki Khomjinba Pao tabirase. Ahan bada maroi pa Pao. Haflong ki Nandita Garlosa amasung Nolbari gi Jayanta Barua bo Mantri pham haptuna Assam gi Mantri Mandol pakthok chawthokan kre. Khelo India da medal fanglaba singda sel gi mana piragani haina Assam lengak na lauthokre. Barak Dairi na Sanatan Union Sangstha ga pusamnaraga ichauna awa ana nanglaba singda relief sentokre amasung Mukhyamantri ki mathakta Senja Thumja gi maral siraduna Assam TMC ki maigedagi Assam gi Rajyapal da wakat cherol pisinkre. Haujik mapungoi ba Pao tabirase. Haflong gi MLA Nandita Garlosa amasung Nolbari gi Jayanta Barua bo Mantri oina hapsinduna Dr. Himanta Biswa Sharma gi Mantri Mandol pakthok chawthokan kre. Rajyapal Professor Jagdish Mukhina anauba Mantri singbu ngarang wasak lohon ki. Jayanta Malla Barua da PHE Employment amasung Tourism pikre aduga Nandita Garlosa da Power Cooperation Mines Indigenous Tribal Faith and Culture gi Mantri pham hapkre. Mantri ani nauna hapsin kibaga loinana Mantri masing tarataruk sukre. Haujik BJP ki tarahumdoi AGP ki ani amadi UPPL gi Mantri ama yauri. Nauna Mantri ani hapsin kibaga loinana Mantri phamda hongdok hongjin kharasu tawkre. Mantri Chandramahon Patwari da Environment Forest Act is Policy Affairs amadi Minority Department sinakre aduga Mantri Porimol Suklobait da Transport Fisheries amadi Excise ki pham sinakre. Haryana gi Panchkula da chathakiba Khelo India Youth Games 2021 da saruk yaduna medal lawrakiba Assam gi sanaroi singda ikai khumnaba phangdokpaga loinana sel gi mana piragani haina Assam lenga ki Sports and Youth Welfare Minister Bimol Borana yumsakation numita lauthokre. Gold medal fanglakpa sanaroi singda lupa lakh ama silver da lupa lising humbutara manga aduga bronze medal lawrakraba singda lupa lising yangthai piragani haina lauthokre. Loinana Khelo India Youth Games saruk yakiba sanaroi khudingmaktasu lupa lising kun tawduna pigani haikre. Panbayai Assam gi apunba sanaroi humpuni thoina tongan tongan ba masana tara humdoi handak saruk yakibada gold medal ani silver taret aduga bronze medal manga phangduna punna medal taramari laurakhi. Khwaidagi nungairibadi apunba medal taramari asigi manungda medal nipandi thangta masana da phanglakibani. Assam thangta gi team manager W Binoy Kumar amadi team coach NG Osini Kumar gi luching makhada apunba sanaroi taramathoina saruk yakibada gold medal ama silver medal manga aduga bronze medal ani lauraktuna Assam gi mingchat purakpa ngamkhi. Thang tada Laisram Rajana gold medal laurakhi. Taurem Elina Ingudam Yaikhomba Urmila Sharma Monali Gogoi amadi Rahul Kumar Chauhana silver medal laurakhi. Aduga Maibam Santamani amadi Ngariambam Surasna bronze medal laurakhi. Yumsa kaisha numita Guwahati da thunglabada saruk yaruba Assam gi sanaroi singbo Guwahati rail station da masak naiba mioi kayana taramna okhi. Assam thangta gi sanaroi sing ngasi silchar da thunglaragani. Mathangi Khelo India Youth Games Madhya Pradesh ki Bhopal da oiragani. Handaki metric porikha da mark wangna mai paklakpada harau tayamba phangdorokpagi pau makhatana lakli. Chahi asigi seba na loba SSLC exam da Lakhipur subdivision gi manung chanbada leiba Asapali English School Fuller Tolgi Mahiroi Kuntra Marina first division da Humpuma thoina second division da aduga tara tarukna third division da pass tawrakhi. Mahiroi taret distinction aduga Mahiroi ahumna star mark phangkhi. Later masingna marfuni School asidagi apunba mahiroi chamaga kuntrahomdoi porikha phamkibada chamaga taramathoi pass tawrakhi. Asapali English School gi Aryan Royna apunba mark chamaga homutaranipan phanglakibaga loinana 96.33% phangduna mahisang asigi oina khwaidagi mark wangna pass tawrakhi.
lalremlin aimol apunma mark changma kani phumathoi 90.16%, ke malemgan basinga apunma mark changma kani phu 90%, garcia lalsan him apunma mark changma ka kunumdoi 87.16%, aduga tanisa palna apunma mark changma ka taratret 86.16% phangduna maipakhi. Mahiroi singna maipakna pass tawrakpada school gi maige dagi principal PH Ruth Johan Singha amadi headmaster S Tarun Kumar Singha wenana trustee amadi school management committee gi member singna harau tayamba phangdorakli. Panbayai mamang chahi dagi arts stream da higher secondary haudoklaba matung handak dagi science stream su haptuna admission hokre hairi. First of all, I like to thank to God. It is His blessing that we can do better result every year. We have 133 students, 111 pass percentage is 84. Out of these 111 students, 7 of them has secured distinction with good marks. Among them, Aryan Rai is the one who missed his position for 10 marks only. That yes, it is God's blessing and the hard work of the student as well as the hard work of our teachers. Handakta pangthokiba sebana loba SSLC exam da Baskanderani Purda leiba Thingbaizam Gunamani Academy gi mai paklaba mahiroi singda harau tayamba phangdokpagi thoromama karang pangthokre. Mahiroi kunipan exam thabada taramari na first division aduga taramari amana second division da pass tawki haina TH Gunabati Academy gi principal H Ronita Dibina phangdorakhi. Haukiba chahi ga changdamnabada handak chahina hena fazana pass tawrakpada school asigi maigedagi harau tayamba phangdokhi. School management committee na moibu site to wait about the result aduga 28 student passed away. Madhurai ka taramari khagna first division, taramari khagna second division. Adugi marakta angang ani khagna student ani khagna distinction pore. Aduga angang amana first division pore. Nana 27 total 27 letters pore. Adugi Barak Diary na Notun Bazar da leiba Sanatan Unnayan Sangsthaga Kusamnaraga Jungi tang taretagi hauduna Guns New Delhi gi tengbang makhada isingi chawna awaba mayok nareba imung singda relief jenbagi thorom pangthokli. Hairiba relief jenthokpagi thoromasi binakandi amasung Lakhipur gi manung channa leiba isingi chawna kham thengna sokhallaba sing imung chamnga da yenthokadabani hairi. Thaurang asigi makhada Chingdong Lekai, Chandam Lekai, Sutomamda, Baramamda, Nungfo, Lakhipur, Konjeng Lekai, Chapro, Borbil, Lalang amasung Sribarna Chingba, Kungang Singda, Yanthokre. Relief Jenbagi Thoramasida, Mayang Lambam Harikumar, Raskishore Savgaizam, Dayanidhi Sarma, Leisungbam Robindro, Thangzam Sarat Kumar, Ayekpam Ibotombi, Raskumar Rai, Pradyumna Gwalana Chingba, Miyoi Singna, Mateng Pangki Haina, Barak Diary ki secretary Asangbam Sopona Khangalakli. Assam Trinamool Congress ki President Ripun Bora gi luching makhada miyoi chanimuk na sabati mamana Assam gi Rajyapal Professor Jagdish Mukhi gi maphamda Assam gi Mukhyamantri aduga matamamada Haksel Mantri oiramba Dr. Himant Biswa Sarmana PPE kit amadi sanitizer gi matangda thokhi haina maral siriba senja thumja gi thodokadu gi matangda mahaki imung manung yauna hiramasi gi matangda CBI gi kuthangda tijin humjilanaba dabi tawraduna wakat chirol ama pisin kre hairi Raj Bhavan tamna changsin bagi khongjangda TMC gi thomi singbo police na thingduna thamki hiramasi gi matangda khongjang asibu saugalatuna Kasar District Trinamool Congress ki General Secretary Dr. Maimom Santi Kumar na asumna phongdorakli Assam Trinamool Congress ki President Sri Ripun Bora gi luching makhada miyoi chani mukna shaba team amana Assam gi Rajyapal Sri Jagdish Mukhi gi mafamda chattuna aikoi Assam gi hoji Mukhyamantri oirabasu matamamada
हेल्थ मिनिस्टर ओइरंबा डॉक्टर हिमंत बिश्व शर्मा PPE किट अमसुंग सैनिटाइजर की मतंगदा तौखिबा केलेंकारी अदुगी मथक्ता मागी फैमिली मेंबर याउना CBI इंक्वायरी तौनबगी दाबी पीदुना अखोइगी मेमोरेंडम अमा सबमिट तौई मेमोरेंडम असि पीबा मतमदा रिपुन बोराना हाय मतम मदुदा यामना अहोंबा ममंदा लुपा चातुक खक्ता पीबा PPE किट अदो लुपा चामापन हेना नाहानदुना मखोइना चाथोकपगी तौरंबा पोषक मयाम से मयामना ngasi leipak miyamna ngangnare hiram asida penda phongdoktuna CBI inquiry तौनरबे दमक्ता तृणमूल कांग्रेस आसाम प्रदेशना सिलिबसे मस्ते खुजु सपोर्ट तौरी हाइदुना ngasi अरोइबदा मरुइबा पाव अमुखन्ना हाफ्लोंग की नंदिता गार्लोसा अमसुंग नोलबारी की जयंत बरुआबो मंत्री फम हाप्तुना आसाम की मंत्रिमंडल पाकथोक चापथोकनख्रे खेलो इंडिया दा मेडल फंगलबसिंगदा सेल की मना पीरगनी हाइना आसाम लेंगाकना लाउथोखरे बराक दायरीना सनातन यूनियन संस्था गा खुसमनरगा इचाउना अवा आना नंगलबसिंगदा रिलीफ जेंथोखरे अमसुंग मुख्यमंत्री की मथक्ता संजा थुमजा की मराल सिरदुना आसाम TMC की माइगेदगी आसाम की राज्यपाल दा वाकत चेरोल पिसिनख्रे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।